ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯤ ꯑꯇꯣꯞꯄꯁꯨ ꯇꯤꯟꯅꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯕꯗ ꯄꯪꯍꯩ ꯍꯩꯇꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯅꯤ ꯄꯨꯟꯕ ꯌꯥꯗꯦꯅ ꯈꯣꯡ ꯄꯥꯏꯔ ꯆꯤꯡꯊꯅꯩ ꯀ꯭ꯔꯦꯞ ꯀꯜꯆꯔ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯅꯤꯗ ꯑꯍꯜ ꯂꯃꯟꯅ ꯃꯃꯥꯡꯉꯩꯗ ꯍꯥꯏꯔꯝꯃꯤꯗꯅ ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯅꯠꯇꯦ ꯌꯨꯅꯤꯚꯔꯁꯦꯜ ꯇ꯭ꯔꯨꯠꯅꯤꯗꯅ ꯅꯪ ꯄꯩꯁꯥ ꯃꯥꯡꯕ ꯀꯩꯁꯨ ꯃꯥꯡꯗꯦ ꯅꯁꯥ ꯃꯥꯡꯕ ꯈꯔ ꯃꯥꯡꯉꯤ ꯀꯦꯔꯦꯛꯇꯔ ꯃꯥꯡꯉꯗꯤ ꯂꯣꯏ ꯃꯥꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯤꯁꯦ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯋꯥꯠ ꯃꯦꯛꯁ ꯑ ꯃꯦꯟ ꯏꯁ ꯍꯤꯁ ꯀꯦꯔꯦꯛꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯐꯣꯝ ꯇꯧꯔꯛꯀꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯩ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯁꯤꯗ ꯆꯠꯅꯔꯤꯕ ꯑꯗ ꯏꯟ ꯗ ꯕꯤꯒꯤꯅꯤꯡ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯉꯁꯤꯒꯤ ꯃꯣꯗꯔꯟ ꯏꯗꯨꯀꯦꯁꯟꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯤ ꯔꯤꯂꯤꯖꯟ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯄ ꯔꯤꯂꯤꯖꯤꯌꯁ ꯐꯤꯂꯣꯁꯣꯐꯤ ꯊꯣꯠ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗꯗꯤ ꯃꯇꯝꯗꯨꯗ ꯇꯝꯕꯤꯔꯛꯏꯁꯤ ꯅꯅꯥꯏꯒꯤ ꯅꯅꯥꯏ ꯑꯣꯏꯖꯒꯦꯅ ꯇꯝꯕꯤꯔꯛꯄꯅꯤꯗꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯐꯥꯎꯕ ꯏꯁꯩ ꯂꯩꯗꯥꯏꯅꯦ ꯆꯣꯔꯣꯟꯒꯤ ꯁꯦꯕꯥ ꯅꯠꯇꯅ ꯑꯇꯩ ꯑꯝꯇ ꯄꯥꯝꯖꯗꯦ ꯀꯥꯏꯅ ꯑꯣꯟꯊꯣꯛꯄ ꯀꯔꯥꯏꯗꯒꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯃꯑꯣꯡ ꯃꯔꯤꯟ ꯌꯥꯝꯅ ꯇꯥꯗꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯏꯗꯨꯀꯦꯁꯟꯅꯦꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯍꯩꯅꯅꯕꯅꯦ ꯃꯅꯤꯄꯨꯔꯗ ꯐꯥꯎꯕ ꯇꯝꯍꯟꯅꯤꯡꯗ꯭ꯔꯦ ꯃꯩꯇꯩ ꯃꯔꯛꯇ ꯑꯩꯈꯣꯏ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦꯅ ꯁꯦꯜ ꯂꯩꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯐꯕ ꯗꯦꯜꯂꯤ ꯕꯣꯝꯕꯦ ꯄꯨꯅꯥ ꯊꯥꯅꯕ ꯕꯦꯡꯒ꯭ꯂꯣꯔ ꯊꯥꯅꯕ ꯍꯣꯠꯅꯔꯤ ꯈꯔ ꯍꯦꯟꯅ ꯁꯦꯟ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯃꯁꯨꯒꯗꯤ ꯌꯨ ꯀꯦꯗ ꯀꯔꯤꯗ ꯑꯣꯛꯁꯐꯣꯔꯗ ꯀꯦꯝꯕ꯭ꯔꯤꯖꯇ ꯑꯃꯦꯔꯤꯀꯥꯒꯤ ꯋꯤꯂꯤꯛꯁꯇꯒ ꯊꯥꯅꯕ ꯍꯣꯠꯅꯩꯗꯅꯀꯣ ꯀꯔꯤꯒꯤꯅꯣ ꯃꯐꯝꯗꯨꯒꯤ ꯅꯨꯡꯁꯤꯠ ꯐꯖꯕ ꯑꯗꯨꯗꯒꯤ ꯃꯁꯛ ꯐꯖꯕ ꯕꯤꯜꯗꯤꯡ ꯐꯖꯕꯗꯨꯒꯤ ꯅꯠꯇꯦꯅꯦ ꯃꯗꯨꯗ ꯑꯣꯛꯁꯐꯣꯔꯗ ꯀꯦꯝꯕ꯭ꯔꯤꯖꯀꯤ ꯃꯐꯝꯗꯨꯒꯤ ꯑꯗꯨꯒꯤ ꯏꯗꯨꯀꯦꯁꯟ ꯑꯗꯨꯅ ꯄꯤꯔꯛꯀꯗꯧꯕ ꯃꯤ ꯇꯝꯃꯨꯔꯤꯕ ꯏꯆꯥ ꯏꯁꯨꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯂꯧꯔꯛꯀꯗꯕ ꯀꯜꯆꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯀꯜꯆꯔꯗꯨꯒꯤꯅꯤꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯅ ꯌꯣꯛꯂꯛꯀꯦ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯊꯣꯛꯑꯗꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕꯗꯧꯅ ꯇꯧꯏ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯃꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯤꯇꯤ ꯃꯁꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯃꯁꯥꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯇꯣ ꯄꯤꯐꯝ ꯊꯣꯛꯄ ꯁ꯭ꯄꯦꯁꯇꯣ ꯄꯤꯔꯒ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯇꯧꯍꯩꯗꯦ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯔꯦꯇꯤꯐꯥꯏꯠ ꯁꯣꯁꯥꯏꯇꯤꯁꯤꯒꯤꯁꯤ ꯌꯥꯝ ꯇꯝꯕꯤꯔꯛꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯃꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯕꯁꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕꯅꯤ ꯑꯦꯕ ꯅꯣꯔꯃꯦꯜ ꯑꯣꯏꯕꯅꯤ ꯁꯨꯝ ꯍꯦꯛ ꯈꯪꯗꯕ ꯁꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯏꯔꯦꯟꯖꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤ ꯃꯁꯥ ꯀꯟꯇꯛ ꯇꯧꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯔꯒꯗꯤꯀꯣ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯀꯩꯅꯣꯝ ꯐꯔꯛ ꯇꯥꯔꯛꯀꯅꯦꯕ ꯃꯥꯅ ꯃꯌꯥꯝꯗꯨꯒ ꯇꯦꯟꯁꯟ ꯃꯉꯣꯟꯗ ꯆꯤꯡꯁꯤꯟꯅꯤꯡꯕꯒꯗꯧꯅꯀꯣ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯤꯂꯥ ꯌꯦꯡꯉꯤꯉꯩꯗ ꯐꯔꯛ ꯇꯥꯅ ꯅꯣꯛꯂꯛꯄ ꯍꯥꯏꯒꯨꯝꯕ ꯈꯨꯗꯝꯅꯤ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯤꯅ ꯃꯉꯣꯟꯗ ꯌꯦꯡꯅꯤꯡꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯃꯗꯨ ꯀꯩꯅꯣꯕ ꯃꯁꯥꯗ ꯑꯦꯕ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯀꯦꯔꯦꯛꯇꯔꯗꯣ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯅꯅꯥꯏꯒꯤ ꯅꯅꯥꯏ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯁꯤꯒꯤ ꯀꯜꯆꯔꯗ ꯌꯣꯛꯂꯛꯄꯅꯤꯅ ꯑꯆꯧ ꯃꯆꯥ ꯅꯥꯏꯕ ꯃꯣꯏ ꯁꯥꯒꯩꯅ ꯑꯋꯥꯡꯕꯅꯤ ꯑꯩꯈꯣꯏ ꯁꯥꯒꯩꯅ ꯄꯤꯛꯄꯅꯦꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯟꯍꯦꯜꯗꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯀꯜꯆꯔꯁꯤ ꯇꯥꯛꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯗ ꯂꯥꯏꯔꯤꯛꯁꯨ ꯑꯃꯨꯛ ꯃꯗꯨꯃꯨꯛ ꯇꯥꯛꯂꯛꯑꯦ ꯈꯔ ꯑꯃꯨꯛ ꯃꯗꯨꯗ ꯁꯕ ꯀꯣꯟꯁꯤꯌꯁꯇ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯅ ꯇꯥꯛꯂꯛꯄ ꯍꯥꯏꯗꯣ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔꯛꯑꯒꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯑꯒꯗꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗꯤ ꯃꯣꯏꯅ ꯍꯦꯟꯕ꯭ꯔꯅꯦ ꯑꯗꯨꯁꯨ ꯈꯪꯉꯛꯀꯨꯝ ꯇꯧꯕ ꯕꯠ ꯏꯁꯥꯒꯤ ꯃꯤꯑꯣꯏꯕ ꯏꯁꯥꯗꯤ ꯁꯕ ꯀꯣꯟꯁꯤꯌꯁꯇ ꯂꯩꯈꯤꯕꯗꯨꯅꯤ ꯏꯁꯥꯒꯤ ꯁꯕ ꯀꯣꯟꯁꯤꯌꯁꯇꯗꯤ ꯑꯩꯁꯤ ꯏꯁꯥꯅ ꯏꯟꯐꯤꯔꯤꯌꯔ ꯑꯣꯏꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯀꯩꯅꯣ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥꯟ ꯃꯥꯟꯅꯩ ꯈꯪꯉꯒ ꯑꯩꯉꯣꯟꯗ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕꯗꯣ ꯑꯗꯨꯅꯤ ꯃꯤꯁꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯣꯄꯟ ꯑꯣꯏꯖꯗꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯤꯗ ꯁꯤꯒꯨꯝꯕꯁꯤꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ
ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯃꯤꯁꯤ ꯑꯗꯨꯒꯤ ꯗꯤꯐꯔꯦꯟꯁ ꯑꯅꯦꯝ ꯑꯋꯥꯡ ꯃꯊꯛ ꯃꯈꯥ ꯅꯥꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝ ꯎꯅꯔꯒ ꯈꯨꯠ ꯁꯣꯛꯅꯕꯒꯤ ꯀꯜꯆꯔꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯂꯩꯒꯗꯧꯅꯤ ꯈꯨꯠ ꯁꯣꯛꯅꯕ ꯃꯍꯨꯠꯇ ꯂꯥꯞꯇꯛꯅ ꯂꯦꯞꯅꯔꯒ ꯅꯃꯁꯇꯦ ꯇꯧꯅꯕ ꯈꯨꯠ ꯁꯣꯛꯅꯕꯗ ꯑꯩꯈꯣꯏꯒꯤ ꯍꯩꯅꯗꯕ ꯑꯩꯈꯣꯏ ꯀꯜꯆꯔꯗ ꯃꯁꯤ ꯊꯥꯗꯣꯛꯀꯗꯧꯕꯅꯤ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯒꯤ ꯑꯐꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯍꯥꯏꯗꯤ ꯃꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯔꯤꯒꯥꯔꯠ ꯇꯧꯕ ꯑꯃꯒ ꯑꯃꯒ ꯔꯦꯁꯄꯦꯛ ꯇꯧꯅꯕꯗꯣ ꯃꯗꯨꯅꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣꯗ ꯌꯥꯎꯔꯛꯇꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯗꯒꯤꯅꯣꯗ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯄꯗ ꯅꯅꯥꯏꯒꯤ ꯅꯅꯥꯏ ꯑꯣꯏꯖꯒꯦꯅ ꯊꯝꯕꯤꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯗꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯃꯒ ꯑꯃꯒ ꯔꯦꯁꯄꯦꯛꯁꯨ ꯇꯧꯅꯅꯤꯡꯗ꯭ꯔꯦꯕ ꯑꯃꯒ ꯑꯃꯒ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯄꯤꯁꯛ ꯄꯤꯛꯅ ꯁꯕꯀꯣꯟꯁꯤꯌꯁ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯎꯔꯛꯑꯒꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯒꯗꯤ ꯃꯗꯨꯃꯨꯛ ꯂꯥꯜꯂꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯀꯩꯅꯣꯗꯗꯤ ꯑꯩꯒꯤ ꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯗꯗꯤ ꯈꯪꯕ ꯁꯕ ꯀꯣꯟꯁꯤꯌꯁꯇꯗꯤ ꯃꯗꯨ ꯑꯣꯟꯅ ꯆꯠꯈ꯭ꯔꯕ ꯑꯁꯤꯗꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯩꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯗ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯊꯣꯛꯏꯁꯦ ꯑꯗꯨꯅꯅꯤꯗ ꯑꯩꯈꯣꯏꯅ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯁꯦ ꯑꯦꯅꯤꯋꯦ